Gambi Faida Tokiba Todoki Matangda, Naga Kuki ani Ungkhatnaramba do Yasinnaba Purakhre, Pawasi, Kangleipaki Maira Pausi, the Gilokachabane. How Kiba December Kuntaretki Numidang Pungmapan Lom Taba Matamda. Kangpokpi District Manungsan, Gambi Faida, Senapati District Students Association, SDSA Gitami Singbo, Kuki volunteers in the Purakpa Todoki Matungda, Nakal Animakta Takwang the Ungkhatnabagi Pibam Leramba do Yasinnaba Purakhre Haide. Tawdok aduga mari lainana Senapati Action Committee, SAC, Kuki Student Organization, KSO, SIS amasung, Kotugi Waiba, Apunba Mipamama, Ngarang Senapati de Laiba. NPO gi office ta pangthokre, Mipamaduda, Kumna Khanaraba Matungda, Yanaba Purakpagaloinana, Memorandum of Understanding ama Kuyak Pina Kihaide, Yanakiba Wapam Singi Matungin, Kotugi Tawdok adugi Matangda, Social Apology Letter ama Pikalakpa. KSO na thoki ba serol khudakta handokpa Naga singi mathakta makhal amata gi otnai ba sathadaba Naga singi mathakta sathaba miyot minai singda senaba miyoi singi mathakta matik sabe action laukhatpa amadi I pau ningthina phauna duna tangdu leitana hingmina ba haiba warol sing yaure Kuki Students Organization gi maikei de gesu yanaba sing mari laina ba serol ama thoktuna Kuki singna senapati da satpada ayadapan pihalloi furup ani asigi miyamna santi thamna ba punna thabak tawminaga nei Kuki terrorist na nong mayamadi bomb kapsin duna landarak pada police personnel ama soklay khunja sing lanjena khray pawasi kangleipaki maira pawse dagi lokhatchabane ngasi ayuk pung 10:30 minute nifuga mga rom taba matamda Imphal East District ki Lamlai Assembly Constituency gi yangang pokpi police station ki manungsa na laydeba sana sabi amadi thamna pokpi maitai khulda Kuki terrorist na bomb amasung nong may kapsin duna akan ba mawong da landarak khray Landarak paduda Manipur Police ki Special Commando gi Rifleman ama nongmay na panduna sogapan ng khray. Soklaba Special Commando gi personnel adugi maming K. Haridas sahi kuntraga taret apokba Razian Kawe lamdeng khunaw dagi ne. Ngasi nung tilpung ahumga minute kuntrata ba matamda Kuki terroristing na nongmay kaptharak pamoy diba sana sabi gi mapam da sangsin duna. Kuki terroristing na nongmay kaptharak padu ngakthok na ba handuna nongmay kapada. Kuki terroristing na kablak pa nung may maruna mahaki oy thang balengzum da pandu na soke khudakta Jenims Hospital da pukhatuna layang sathake hauji khudong thiningay oidre haire thawdok asigi matangda pawse asina khunja singdagi fangba pawgi matungina de ngasi ayuk pung 8 lom taba matamda sana sabigi lampakta job card suba miyoy singna thabak suringay amade photo kapagi thabak satharingay matamda ikhang khangogdana Kuki terroristing na urang patagi nongmay kapsilakhe Masigi matungda makata na sangran tuisin namadi uyok sing hairiba Kuki terroristing na dominate tawduna layriba mafam sing asidagi nongmay kaptharakhiba ne nongmay round kaya kapsilaklaba matungda bom amasu kaptharakhe adubu khunja sing na layriba mafam adu yawba ngamdabadagi misi mina amadi asoka pandi yawkhide nongmay kapsilakpa aduda manak nakpada layriba security force ki kangbu na handuna nongmay round kaya marum handuna kapkhe adubu Kuki terroristing aduna hanba laitana sana sabigi mafam singda su kapsilakhi haire Khunja sing na makata na phongdorokibagi matungina de Kuki terroristing na nongmay kapsilakba duda sana sabi thamna pokpi yangang pokpi amade santi khongbal hairiba maitai khulna layriba mafam sing asida khunja sing de masa masagi mayumdagi sathokpa ngamdana lotuna lainakhe khunja kharade masagi ingkhol amadi labukta thabak suba thorakpada khangawdana nongmay kapsilakba duda laikha da pakthaduna lotuna khangnakhe ngasi nungthil pung ani helaba fawba khunja sing sathok sasin tawba ngamdana lainakhi haire Sabung Kokuno Village Development Committee ki Secretary Ningombam Thoibana Pausi asiga wari sanaba matamda phongdorokibade Kuki terroristing na nongmay amadi bomb kapthaduna landaragliba ase Sabung Kokuno lambi haina khangnaba sana sabi amadi yangang pokpi phawna satpa yaba lambi asida miyam sathok sasin tawdana ba hairiba lambi ase makhoina thingjinbagi thabak satharakpa ne Kuki terroristing na ngasidagi numit humnigi mamangdagi ahumlaganna mathakta pankhriba maitai khulsing asida hanna landarakrava ne Adubu pawasi Manipur lengaki nakong yauraba fawbada Kuki terroristing na dominate tawduna layriba sangran tuisin namadi uyok sing haina khangnariba mafam sing asida combing operation na chingba chathaduna Kuki terroristing phadoknaba amadi takthoknaba honadriba si karigino masina takpade khulai paijadaba misam miyam Kuki terroristing gi makhuta sizaro haibaga chamanai maduna thuba matamda Kuki terrorist asi takthoknaba thabak laingakna paikhatpiyo madu natravade Ngayak laitana Kuki terroristing na bomba amadi nongmay kapsin duna landarak padagi khunja sing laitana layba ngamlaroi haina phongdokhe army gi Casper na lambi thachin duna Manipur police ki kangbu thingjin duna thamlurai pawasi kangleipaki maira pawse dagi lokhatchabane ngasi thamna pokpi amadi yangang pokpi gi mafam singda Kuki terroristing na nongmay amadi bomb kapsin duna landarak pasida
ꯈꯨꯟꯖꯥꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯦꯁꯄꯔ ꯒꯥꯔꯤ ꯌꯥꯎꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯅꯕ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯏꯉꯪꯄꯣꯛꯄꯤ ꯊꯣꯡꯈꯣꯡ ꯏꯃꯥꯅꯨꯑꯦꯜ ꯁ꯭ꯀꯨꯜ ꯃꯌꯥꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯀꯦꯁꯄꯔ ꯒꯥꯔꯤꯅ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯦꯁꯄꯔ ꯒꯥꯔꯤ ꯆꯪꯍꯟꯗꯅ ꯊꯝꯈꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯑꯥꯔꯃꯤꯒꯤ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯍꯥꯏꯕꯗ ꯑꯗꯨꯃꯛ ꯊꯠꯆꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯥꯔꯃꯤꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯄꯦꯟꯅꯗ꯭ꯔꯕ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯗꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯀꯥꯡꯁꯩ ꯈꯤꯡꯗꯨꯅ ꯃꯤꯌꯥꯝ ꯀꯧꯊꯣꯛꯇꯨꯅ ꯑꯥꯔꯃꯤꯒꯤ ꯀꯦꯁꯄꯔꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯄꯗꯒꯤ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯊꯝꯂꯝꯕ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯗꯨ ꯍꯟꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯃꯗꯤ ꯑꯇꯩ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯅꯣꯡꯃꯩ ꯀꯥꯞꯅꯐꯝ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯟꯅꯕ ꯑꯃꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯅꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯀꯥꯡꯕꯨꯅ ꯂꯝꯕꯤꯗ ꯀꯦꯁꯄꯔ ꯐꯩꯖꯤꯟꯗꯨꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯆꯪꯍꯟꯗꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯐꯣꯡꯅ ꯇꯥꯛꯆꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯣꯡ ꯇꯦꯛꯄꯗ ꯑꯍꯜ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯑꯉꯥꯡ ꯑꯃꯅ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯣꯏꯔꯥꯡꯀꯝꯄꯨ ꯁꯥꯖꯦꯠ ꯑꯅꯤ ꯐꯥꯎꯅꯕ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯐꯤꯕꯝ ꯁꯣꯛꯂꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯇꯦꯛꯄꯗꯒꯤ ꯊꯣꯡ ꯂꯥꯜꯂꯛꯄ ꯑꯍꯜ ꯑꯃ ꯏꯁꯤꯡꯗ ꯇꯥꯁꯤꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯅ ꯑꯇꯦꯛꯄ ꯊꯣꯡꯗ ꯌꯥꯟꯗꯨꯅ ꯂꯩꯍꯧꯕꯗꯒꯤ ꯃꯤꯌꯥꯝꯅ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯂꯥꯟꯅꯅꯕ ꯍꯣꯠꯅꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯗꯤ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯗꯒꯤ ꯄꯨꯈ꯭ꯔꯝꯕꯝ ꯚꯩꯒ꯭ꯌꯋꯇꯤ ꯗꯦꯕꯤ ꯆꯍꯤ 52 ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯅ ꯊꯣꯡ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯟꯕ ꯉꯝꯈꯤ꯫ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈ꯭ꯔꯕꯤ ꯚꯩꯒ꯭ꯌꯋꯇꯤ ꯈꯨꯗꯛꯇ ꯃꯤꯌꯥꯝꯅ ꯇꯨꯔꯦꯜꯗꯒꯤ ꯂꯧꯈꯠꯇꯨꯅ ꯅꯣꯔꯊ ꯑꯦꯑꯣꯁꯤꯗ ꯂꯩꯕ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯏꯀꯠꯅꯅꯕ ꯄꯨꯈꯠꯄꯗ ꯂꯥꯏꯀꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯧꯔꯕ ꯃꯇꯨꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯂꯣꯀꯦꯜ MLA ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯇꯥꯕꯤꯗꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯁꯦꯝꯖꯤꯟꯗꯅ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯤꯕꯝ ꯁꯣꯛꯂꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯂꯩꯉꯥꯛꯅ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯗꯥꯛꯇꯔ ꯃꯟꯃꯣꯍꯟ ꯂꯩꯈꯤꯗꯕꯗ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯀꯗꯧꯔꯦ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯇꯥꯝ ꯑꯅꯤꯔꯛ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯇꯧꯔꯝꯂꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯗꯥꯛꯇꯔ ꯃꯟꯃꯣꯍꯟ ꯁꯤꯡ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯇꯪꯈꯥꯏ ꯆꯤꯡꯊꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯀꯗꯧꯔꯦ꯫ ꯗꯥꯛꯇꯔ ꯃꯟꯃꯣꯍꯟ ꯁꯤꯡ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:03 ꯆꯠꯄ ꯃꯇꯝꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ AIIMSꯇ ꯂꯥꯏꯀꯠꯅꯅꯕ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯏꯀꯠꯅꯕ ꯅꯪꯗꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:52 ꯇꯥꯕ ꯃꯇꯝꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯦ꯫ ꯗꯥꯛꯇꯔ ꯃꯟꯃꯣꯍꯟꯅ ꯂꯩꯈꯤꯗꯕꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯀꯌꯥꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯁꯦꯟꯇꯔꯅ ꯉꯔꯥꯡ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯆꯍꯤꯒꯤ 2025ꯀꯤ ꯖꯅꯋꯥꯔꯤ ꯇꯥꯡ 1 ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯤꯔꯥꯜ ꯆꯤꯡꯊꯗꯨꯅ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯄꯨꯝꯅꯃꯛ ꯂꯦꯞꯇꯨꯅ ꯆꯌꯣꯜ ꯑꯃ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯗꯥꯛꯇꯔ ꯃꯟꯃꯣꯍꯟ ꯁꯤꯡ, ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ, ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯇꯨꯡꯗ ꯃꯔꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏꯅꯤ꯫ 2004ꯗꯒꯤ 2014 ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯏꯟꯗꯤꯌꯥꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯗ ꯃꯥꯂꯦꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯔꯝꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯗꯥꯛꯇꯔ ꯃꯟꯃꯣꯍꯟ ꯍꯧꯖꯤꯛꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯈ꯭ꯔꯕ ꯋꯦꯁꯠ ꯄꯟꯖꯥꯕꯀꯤ ꯒꯍꯥꯗ ꯏꯪ ꯀꯨꯝꯖꯥ 1952ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 12ꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯇꯧꯔꯝꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯀꯪꯂꯥꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯄ, ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟꯠ 8ꯇꯒꯤ ꯑꯐꯁꯄꯥ ꯂꯧꯊꯣꯛꯈꯤꯕ, ꯏꯃꯥ ꯀꯩꯊꯦꯜ ꯅꯧꯅ ꯁꯥꯈꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯕ ꯕꯤꯜꯗꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅꯆꯤꯡꯕ ꯊꯝꯕꯤꯔꯝꯕ ꯑꯁꯤ ꯄꯟꯕ ꯌꯥꯏ꯫